का लोइनना हिंगलिबा मियोय सिंगबु हंथने येंबगे हाइनाबी थादोक से हाइना मणिपुर के गवर्नर नाजमा हेप्तुलान हाइख्रे MMTA के ट्रैकर निपा नागालैंड पुलिस ना फाजिलबा अदु मणिपुर लेंगाक अमजी MMTA की माइकैदगी लानख्रे हाइबगी याना चेरोल इनरबा मतुंग दंगाराम थादोरख्रे अमदी मोरेदा लेबा इंटीग्रेटेड चेक पोस्ट मतम गचुनबा खुसुगुलाई लेतबना थबक तवदु खुदोंग चादबा कया थेंगरे हाइरी खुरमजरी मिरेंग ताबेरिबा सिंगबु तरानोक सरी पाव संदोकना पिजरी HIV/AIDS का लोइनना हिंगलिबा मियोय सिंगबु हंथने येंबगे हाइनाबी थादोक्सी हाइना मणिपुर के गवर्नर डॉक्टर नाजमा हेप्तुला नंगसी अहानबा मणिपुर राइफल्स के पैरेड ग्राउंड पांगथोपा वर्ल्ड एड्स डे की थोरम दा हाइख्रे मणिपुर स्टेट एड्स कंट्रोल सोसाइटी न सिंदुना नो योर स्टेटस हाइबा थीम दा पांगथोपा थोरम मदुदा गवर्नर न मखाताना हाइखिबदा मणिपुर चाही कयादगी HIV/AIDS ना अकन बसाफू मपीदुना लागली मसिना मरा लेजद्रबा नुपी अंगांग कयागी पुंसी मांगख्रे HIV/AIDS का सागोनदुना हिंगलिबा मियोय सिंगबु हंथने येंगबिरोइदबनी मखोइबु मियोइबा अमगी चपचाबा हक पीदुना हिंगबगी मगुन यहन से हाइखी The state government has already framed the state AIDS policy of Manipur. I am informed that the state of Manipur was the first and the only state in India to have a state AIDS policy as early as 1996. To make modifications and improvements in the policy statement so as to suit the changing circumstances and trends of the epidemic. It is important to note that the decimal picture presented by statistics is relevant in the magnitude of the problem in Manipur. It is highly alarming in the sense that innocent pregnant housewives who represent the general population have been infected by HIV. If newborn children are infected, the future of Manipur will not be as bright as it should be. ngasi thauram adu chief minister and biren health minister L Zantakumar amadi civil amadi police ki mukok thongba official ke yauna mari leinaba official kya su saruk yakhi chief minister and birena lairaba singi sakthong mat pamyoy singi mayokta lengak na akan bamit yeng sanglagani lengak asina miyam gi damak thamoi shengna thabak tawriba asida leita laira kaya gi hak matuna leiriba myoy singna masa masa na khangna lengak ta sangjagadabani manipur da leiriba NGO kaya na HIV/AIDS ki mayokta akan ba khongjang changshiliba asi thagat ningai ni leina asi miyam pun hona bana state asidagi maru fangna muthatpa ngamgani haiki HIV/AIDS na spoke family sing si orphans mama pa lagi draba mayam sine bagi miyoi bagi ko samaj na muslim akoi khatri ye boyadis akoi mantri woi ba MLA woi ba minister woi ba officer woi ba na thagana karbar kha tawra lai ba akoi khatna de society se mayam mamalai poverty line akoi manipur se yamna phaba man do yade ne 36% poverty ki makhada lai investment dadi expenditure dadi yang wang masali pesa dum sat imung gi fadana bani ay na thada riba expenditure dadi adagi lai ba fanga akoi buto fanga thada riba pesa dadi double sat da ri film dadi phagatta bahita am sen thada riba mayam se mapam san yoga transparency wat needy people do the post yoga magi pire potu masam sa yoga adu gumbagi lapses mayam ma le magna koisi lai rugi chance henpelamine thauram aduda saruk yakiba health minister L Zantakumar na miyoiba khunai da singnaba ama uriba laina asi miyam punna thengnaminaduna muthatnaba hotnaminasi haiki thauram aduga mari leinana pangthokiba quiz competition amadi painting competition da makok mathang taraba sing amadi link work scheme kya da mathau ningthina tawba sing da mana mathum yenthoki थौरमसिगा मरी लेना पिशुम हाउ ग्राउंड की मैक्स की डायरेक्टर राधा बिनोन रैली अमा लमथाखी फर्स्ट MR ग्राउंड लमथुंगफम ओइखिबा रैली अदुदा मैक्स के मेंबर NGO NCC कैडेट महैरोय अमरी नर्स के सरुक याखी
MMTA gi tracker Nipan Nagaland Police na Fazal Lubadu Manipur Lengak Amadi MMTA gi Maikai de Lan Kre Haibagi Yana Cherol Inaraba Matung Dangarang Thador Kre Yana Cherol Adu the Nagaland government ki Maikai de Nagaland ki Chief Minister gi advisor Nagaland ki DGP Juko Valley gi legal custodian ne Haizaba Southern Angami Public Organization SAPO Southern Angami Youth Organization SAYO Amadi Manipur Lengak ki Maikai de PHED Minister L Dikho Amadi MMTA gi Secretary Hira Prazulina Kuyek Pinaki Masigi Matang Dangasi Minutong de Leba MMTA gi office ta Fazaluba tracker Nipan Amadi Association gi President Bizoy Kakching Tabam Yaw na Paumi Singa Unakre Association gi President Bizoy na MMTA gi tracker sing bulok thok na buhona bada achauba thodang lau khiba khudimak thagat phongdokhi mahak na makhata na hai khibada Manipur na asegumba thodok ama nangliba asi Nagaland government na Juko Valley da lambi thong ama ni guest house na chingbaning thina sagalak padana tana helipad fawba semgat khre Manipur lengak na disanglaba chahi asi mirai duna thambadagi awaba asi nanglibani hai na pendaba phongdokhi Tracker Singh Nagaland Court na bail da thadurak pani yanaba amagi matung ina thadurak pa oibana makhoi gi mathakta pan khiba case adu athubada handokani haibagi thazaba lei haikhi taba bosi lambi sendu res house sabu hedna demand tawna abi to laga su hoji koba madu kainta sembi da bas bidaba sina maram oraga ko isagi oiba ko bilese sina maram oraga ko na jubo da sakasi wai अथु मतम मणिपुर सरकार ना लंबी सेवी को हाइजब सिका लोइनना जुको की ट्रैकिंग से प्रोजेक्ट ना थाजगनी तो मसी सिमुबा गोसादा बाला तर गोसुबा थर थेमरगा अंगदबना थेमंदी जुको है से तो इच्छा की जबल लमनी कोई मणिपुर की लमदगी सत्तनी मणिपुर की लमदगी थोतनी अदुगो मसी मथो से थोक्तनाबा मथंग दामोना थोक्तनाबा अदु प्रिकॉशनरी मेजर कोई जेक्सन थरांग को लफनाबा फनजे Moreda Labor Integrated Checkpost के Passenger Terminal Building Manungda Mathau Tauba Hauraba Immigration Amadi Custom gi Matik Saba Khusukhulai Leitabana India Nataba Atopa Lam Kayadagi Lakpa Lam Koiba Singna Purakpa Beg ne Chingba Kaya Manual Oina Check Tobuna Lam Koiba Lakpa Mioi Kayada Nungaitaba Fahole Mafamadu de Labor Custom gi Staff Singna Ekhoi gi More Paumi Sanjoy da Phungdorakpada Land Port Authority of India gi Maikai dagi Body Scanner Amadi Luggage Scanner Hauzik Fawba Piraktabana Khudong Sadaba Simayuk Nabani Karigumba Check Tahodaba Tara Maduda Thorakpa Fatagi Thaudang Kanana Pugani Nakalama Romda building a Sida Lady immigration ki staff Singnasu computer na chingbas Atai machine kaya pibi dabana Kudong Sadaba kaya Mayok Nari Mari Lainaba authority na Yangshin Haningbagi Apama Thamlagli Amaromda Moredagi integrated checkpost Fawbagi Lambiasi Takharagi Mamang the Koilas Takibadu Ngasidi Koilas Masak Amata Udre Hairi Lambiasi Pibam Nomanomagi Soxilagli Yumtang Nariba Melmargi Lambiga Yangaru but the Jauna Kenaba Lady Hairi Lengagasina Manipur da Fataba Lambi Amata Lehelaroi High Krabasu Ngarian Fauduna Sadliba Infal Yaripok Lambi Asi Mamang Sahida Konung Mamang Dagi Ilbung Police Station Fauba Lambi semlam laga makhata na sembi dre hairi thawong adugu yaning da bufong doktuna United Youth Organization langdum amadi miyam na lambi thingbugi khongjang changsin khre lambi asigi naget te leiriba tongan ba mafam gi miyam thoraktuna lambi thingbugi khongjang chathari Youth Organization gi Assistant Secretary Songtham Rupachandrana lambi ase Chief Minister Masana Chayol amagi manung da sem lagani haina yairipok thambalnu market ta pangthokpa thoram amada phongdokpa laikhrabasu ngasi fawba thabak ta onthoktri haina pendaba phongdorakli तारीख कुछ फाउगी मन जलंबी ऐसी कोई सेंबी जगह दी कोई कुंजा मरी मंगा पुल लगा लंबी सी सेम दी फाउबा मतम कतना कोई लंबी सी थिंजन जरगनी हाइजना कोइना हाना मांगजौ ना कोई दसु मियाम दसु खंगन जगरपनी अदु कोइना हाइजरिबो तारीख अदु फाउबा कोइना करिमता कोइ रेस्पॉन्स पि रखते लंबी सेम दी खोपी केंता रखते मरम अदुना कोई कुंजा मरी मंगा हाइबदी केराव लंदुम खनरो छनरो केराव वांकेन कुनार मरी नेक्रोक मरी इरिन बुन तबुई कुंजा तरे निपाल सिना पुल लगा कोई हाइरिबो लंबी ऐसी सेम दी फाउबा कोई मतम कतना कोई खुजा मयाम असि अमतो इन सेम दी फाउबा कोई लंबी सी थिंजन जगनी हाइदना कोई मीडिया की मफम दा कोई खुजा तरे निपाल सिगी माइकै दिगी आइना मो सिनजरगा हन्ना हन्ना हाइजरी Makhataba Pau Pizadringaida Aten break Amatan Luzari L Sweets and Savourski Ahaw Atumna Adong special occasion ki Matil Ama Ohenbiu Nauna Luhongadoriba couple singi customized Hazelpot package Amadi wedding cakes Pangviragani L Sweets and Savours ke Sampa Junction near Kongafam office opposite Sisipur parking Jolip 100% natural syrup
amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi jolib syrup amasung capsule diabetes singidamakta jolib capsule chabiu. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep. So you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Benasha Coaching Center, the best and the only trusted coaching center in Imphal. Benasha Coaching Center gi oja singna aina exam gi sem saba matam da yamna mating pangbiki aduga PCC dagi aina phangaki study material regular mock test suggestion na chingba sing yamna chanaki. ISSLCE thagadaba singna topper oina bagi damak matamga chunaraba coaching center asibu miyamna thajaba thambiu. I am the starter. We work it together. I am the adventure. When we chase it together. I am the after party. When we rock it together. Stylish, but it's stylish only when we live it together. The next gen Maruti Suzuki Ertiga. Move together in style. W Square Face Bar. An all-in-one face wash that contains a natural whitening agent, an anti-aging system, and helps fight pigmentation. W Square. Why wait? Preventive cosmetology now in India. Amukana taramno seri makhataba pau. World AIDS Day gi thoram Haingang Mayai Laikai Community Hall da pangthokre. District AIDS Prevention and Control Unit Imphal East na sinduna pangthokpa thoram aduda Laifam Khunau Jilla Parishad Member L Olen, Imphal East ki CMO Dr. KS Indra, Haingang Public Health Center ki Medical Officer in Charge Dr. L Suranjoy na maruweba miyuising oina saruk yakhi. Ngalingay da test tawthok hawbana punamaki abhabu oigani haina Jilla Parishad Member Olen na haikhi. Aikoina section bigidosi inklappa pakang bachama pung pharabagi moisne number 1 koina sendois moi kari dori kai dori yamna senabam sangneba natragadi upai sumai leite koina phanal lawgira sumaina meeting listing lak tawgira sungoi oiroi thing sumong gamoi Lakliba Lok Sabha Mikhalda inner amadi outer animakta MPP gi mirep thadokani. Jayula sigi manungda mirep oigadaba sing lauthok haina MPP gi President Oinam Zugindro na ngasi Manipur Press Club ta pangthokpa pamuisinga unabada phongdokre. Mahakna makhata na haikibada kanagumba kharana pause da MPP gi mirep thadok loi haina phongdokiba adu aranba wafamni MPP na miyam gi yaifaba thabak khara tawnabagi dama khongthang asi lokhalakpani haiki. MPP gi mirep thado oi Madugi maram thadokpi maram leiti haiba khabar kagas kharada ekhona paw tare madu akoi party gi tanthokraba mioi ama khangna haibani madu akoi wa oina lobiganu augi batang kuntra tha trama thoi lisingani sumna trampal ingda party conference onda koi party gi central committee gi mifam member sa amaga kunmanga leiba adugumba mifamna ngarang se akoi lore madudi akoi inner amasung outer Manipur parliamentary constituency animakta akoi mirep thadokani haibasi. Ngasi su charangpat yungkha laukonda lauyai na bagidamak paiduna thamba phaubai sakhangdaba singna mai tharamle lau adubu uriba charangpat mayai lekaidagi thoksom okendrona thodok adubu nungaitaba phongdorakhi Thobal Fire Service ki tim laktuna mai sakpa muthanaba honakhi okendro gi apokpi sakhina mi gi lau makhoina uraga hingnabagi lambi thiribani asigumba phatraba thabak tawramliba asi pende haiki matung da su amuk thon bidana ba aduga mari leina banasu masigi ji engjan biraga amuk ta di hagatlan ba natraga thigalhan gudo aina pamjai yang waza bani koi mapa zu leita bani koi di yang wana sakpi ne de mapa masak ngau da chaga tani ai thamoi je amna ai ji chikone thabak su jabani adugu pauji ta badagi ai lakpani. Committee of Civil Societies Kanglai Paki Ahum Subamopo Kumon ki Thoram ga loinana anauba thaupugadaba office bearer sing khanbagi thoram amangasi Khumalampakta leba youth hostel da pangthokre ngasi gi thoram adu da CCSK gi President Arjun Telhaiba CCSK gi advisor Joy Singa Kham Kawagi
Kawagi Vice President Ima Kumu, Chitawagi President Ima Purnimasi, Women Welfare Organization ki President Ima Bala amadi Suk ki President N Gobina Chingbana Athoiba Mithunglen Singh oina saruk yaki thorom aduga mari leinana CCSK gi nauna pham pugada ba mioi singsu lauthoki mioi sing adudi President Tajitendra Ningomba, General Secretary da Loitong Bam Dollar, Organization Secretary da L Zayanta, Finance Secretary da Irom Sobasini amadi Media and Publicity da ke Malemni nauna President oina khallaba Jitendra Ningombana mamang thaktagi CCSK na leiba ki issue kaya da lauduna lakpa Thaudang sing lawgani maru oina lamdam asida khundaminari batongan tongan ba phurup singi marakta unity integrity amadi development purakna bahona bada ahen meeting sangani haiki na mamang da sathajarpa tongan ba lebak sigi khunai sigi oiba khoigi thaudog wathuk mayam da yamna choburo logjarakpa adugumna handaksu ai sana president oiraga committee of civil society kanglei pakna Manipur da leiriba tongan ba frup sing se amaga yamna nungsi sana ba ekoi English ta hergi unity and integrity haitare masida yamna emphasis piraga thabuk tawjagani aduna tongan ba itni group mayam mamna punsilaga sema Manipur sa ekoi we are one haibase ekoi amakaktini haiba asiga mari leinana equal development unity and integrity da thabuk tawjagani Amaromda Mapo Kumon Thorom Asiga Mari Lenana State Blood Shell ga Kusam Naduna Ikat Pagi Thorom Amasu Pangthokre. Manipur Sangai Festival da Saruk Yaruba Myanmar gi Maitai Singarang Numidang More da Maitai Council More na Sinduna Harau Tayam na Ok Pagaloy na Nasaglen Amasami na Kre More gi Trade Center da Pangthokiba Thorom Adugi Matang da Maitai Council More gi General Secretary N Inausana Mandalay dagi Sangai Festival Saruk Yaba Lagliba Maitai Ichin Inaw Singa Aphaba Mari Thamnana ba Makhoi na Sangai Festival Yawa Lakpa Madi Halakpada Harau Tayam na Oktuna Chaklen Adu Chamina Bani Haiki na amjaba kara sillaga chak chamina raga hayeng akoi na mukoi ji breakfast pizza raga akoi Myanmar bo get bo koi thinna ba koi tharang tawjari Mandalay gi Maitai team Madura Saruk Yarakhi Binupi Amana Makhoi na Manipur da lakpa matamda Maitai Ichil Inaw Singna Makhoi bu Harau Tayam na Okpi ba Madi Mari Lainaba official Singna Makhoi gi damak Laifam Safam kaya Sinbi bagi damak thagat pafungdo I haiki Jaba go biba sakhum bibi so yamna harau jai athaje si hire so miyam sinam miyam sum lasage hana pathum seli World AIDS Day gi thoram More da su tongan ma luk kya na sinduna pangthokre thoram asiga mari lainana More gi akoibada khongchat amasu pangthokre khongsada du da More gi additional SP Robinson Young na makok thongba police officer kya su sar kya ki Tha amasum sathagadaba humpudra mapan suban Nupilal Celebration Month ngasidagi Tera Kaichel da Laiba Children Home da haukre Nupilal Memorial Association Manipur na sinduna pangthokpa thoram aduda Laikhidrabi Freedom Fighters singi mafam da hai laikat tunai kai khumnab utki Association gi steering committee gi secretary Longzamba Maitai Netazina Hogalak Liba Naharol Singh da Nupilal gi asengba wakhalol adu tak na thoram ase pangthokpani haiki Loshilak padamarui bapa amuka na pizari HIBS Kaloina na Hingriba Mioy Singbu Hantana Yingbi Hainabi Thadok Si Haina Manipur Governor Dr. Nasma Heptula na Haikre MMTA gi tracker Nipan Nagaland Police na Fazuluba adu Manipur Lengak amadi MMTA gi Maikai degi Lankre haibagi Yana Gerald Inaraba matungda ngarang Thadorakre Amadi More da Labor Integrated Check Post ta matamga chunaba khusu khulai leitabana thabak tawbada khudong sadaba kaya thengnare hairi Meeting tabira basengbu amuka na khurumjari